ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯁꯨ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯕ ꯂꯥꯏꯚ ꯊꯥꯖꯔꯛꯑꯦ ꯃꯌꯥꯝꯅ ꯇꯣꯏꯅ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯉꯁꯤꯁꯨ ꯑꯃꯨꯛ ꯊꯥꯔꯛꯑꯦ ꯃꯌꯥꯝ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯦ ꯆꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯁꯤꯡ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯨꯝ ꯊꯝꯕꯤꯔꯛꯑꯣ ꯄꯥꯊꯣꯛꯆꯔꯛꯑꯒꯦ ꯑꯣꯖꯥ ꯆꯠꯇ꯭ꯔꯤ ꯁꯥꯎꯟ ꯆꯦꯛ ꯍꯥꯏꯐꯦꯠꯇꯪ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝ ꯁꯥꯎꯟ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯇꯥꯕꯗ ꯑꯗꯨꯝ ꯌꯥꯔꯗꯤ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯛꯎꯀꯣ ꯁꯥꯎꯟꯁꯦ ꯑꯗꯨꯝ ꯌꯥꯔ ꯃꯥꯜꯂꯦꯀꯣ ꯑꯩꯈꯣꯏ ꯅꯍꯥꯟ ꯂꯥꯏꯚ ꯊꯥꯕꯗꯁꯨ ꯑꯩꯈꯣꯏ ꯅꯍꯥꯟ ꯊꯥꯈ꯭ꯔꯤꯗꯣ ꯍꯥꯏꯕꯗꯤ ꯀꯩꯃꯤꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯄꯥꯝꯃꯦ ꯀꯩꯃꯤ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏ ꯑꯗꯨꯗꯩꯗ ꯀꯩꯃꯤꯁꯦ ꯄꯥꯟꯊꯣꯏꯕꯁꯦ ꯆꯥꯎꯕ ꯄꯥꯝꯕ꯭ꯔꯥ ꯑꯗꯣ ꯏꯁꯤꯡ ꯑꯉꯥꯡ ꯑꯅꯤꯁꯦꯀꯣ ꯆꯥꯎꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯄꯤꯛꯑꯒ ꯂꯩꯍꯟꯁꯤꯔꯥꯅ ꯍꯪꯕꯅꯦꯕ ꯁꯥꯎꯟ ꯌꯥꯏ ꯍꯥꯏꯀꯣ ꯆꯣꯡꯊꯥꯝ ꯗꯦꯕꯤꯠ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯚꯣꯠ ꯇꯧꯕꯗꯨꯗ ꯄꯥꯝꯕꯁꯦꯀꯣ ꯀꯩꯅꯣꯅ ꯍꯦꯟꯈ꯭ꯔꯦ ꯑꯉꯥꯡ ꯆꯥꯎꯍꯟꯕꯤꯔꯛꯑꯣ ꯉꯥꯛ ꯍꯥꯏꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯝ ꯆꯥꯎꯔꯒ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯂꯩꯖꯔꯦ ꯖꯦꯂꯤꯁꯟ ꯃꯩꯇꯩꯅ ꯁꯥꯎꯟ ꯌꯥꯝ ꯅꯣꯏꯁ ꯈꯔꯗꯤ ꯂꯩ ꯍꯥꯏ ꯍꯣꯏ ꯅꯣꯏꯁ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯩꯈꯣꯏꯒꯤꯁꯦ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯁꯥꯏꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯈꯤꯇꯪ ꯅꯥꯀꯟ ꯃꯦꯟ ꯔꯣꯗ ꯃꯌꯥꯗ ꯑꯣꯏꯌꯦ ꯑꯩꯈꯣꯏ ꯑꯣꯐꯤꯁꯁꯦꯀꯣ ꯑꯗꯨꯅ ꯂꯥꯏꯚꯅꯤꯅ ꯁ꯭ꯇꯨꯗꯤꯑꯣ ꯃꯅꯨꯡꯗ ꯆꯪꯕꯁꯨ ꯌꯥꯗꯕ ꯑꯗꯨꯗꯨꯅ ꯈꯔꯗꯤ ꯑꯗꯨꯝ ꯒꯥꯔꯤꯒꯤ ꯀꯩꯒꯤ ꯃꯈꯣꯜꯗꯤ ꯑꯗꯨꯝ ꯇꯥꯔꯅꯤ ꯃꯌꯥꯝ ꯈꯨꯟꯗ꯭ꯔꯥꯛꯄ ꯃꯟꯖꯂꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯨꯏꯔꯦ ꯎꯗꯕꯀꯣ ꯆꯣꯡꯊꯥꯝ ꯗꯦꯕꯤꯠꯅ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯒꯤ ꯋꯥꯔꯤ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏꯔꯦ ꯍꯣꯏ ꯊꯥꯒꯠꯅꯕ ꯑꯩꯈꯣই ꯀꯟꯅ ꯁꯦꯝ ꯁꯥꯖꯔꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯗ ꯍꯤꯡꯆꯥꯕꯤꯒꯤ ꯔꯣꯜ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯒꯤ ꯔꯣꯜ ꯂꯧꯈꯤꯕꯁꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯑꯗꯨꯝ ꯈꯪꯅꯔꯕ ꯃꯃꯥ ꯃꯦꯝꯃ ꯎꯃꯥ ꯄꯥꯜꯍꯩꯕꯤꯅ ꯂꯧꯕꯅꯦ ꯑꯗꯣ ꯃꯃꯥꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯉꯝꯗꯕꯒꯤ ꯈꯅꯥꯎꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯗꯕꯤꯡ ꯑꯥꯔꯇꯤꯁꯇꯁꯨ ꯈꯤꯇꯪ ꯐꯔꯛ ꯇꯥꯕꯀꯣ ꯑꯗꯨꯗꯨꯒꯤ ꯊꯤꯗꯣꯛ ꯊꯤꯖꯤꯟ ꯃꯇꯝ ꯈꯔ ꯒꯦꯞ ꯂꯩꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯍꯥꯞꯄꯗꯤ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ ꯑꯄꯤꯛ ꯑꯔꯤꯕꯝꯅ ꯂꯥꯏꯚ ꯊꯥꯕꯗꯣ ꯃꯇꯝ ꯑꯃ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯊꯥꯔꯝꯕꯅꯦ ꯑꯗꯣ ꯑꯃꯨꯛ ꯈꯤꯇꯪ ꯐꯔꯛ ꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯦꯞꯅꯔꯀꯥꯟꯗ ꯍꯥꯏꯔꯛꯑꯒꯦ ꯄꯨꯡꯗꯤ ꯑꯗꯨꯝ 4:30 ꯁ꯭ꯋꯥꯏꯁꯤꯗ ꯄꯨꯡꯗꯤ ꯑꯗꯨꯝ ꯑꯣꯏꯒꯅꯤꯕꯀꯣ ꯂꯥꯏꯚ ꯊꯥꯕꯒꯤ ꯃꯇꯝꯁꯦ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯃꯁꯨ ꯑꯩꯈꯣꯏ ꯍꯥꯏꯔꯛꯑꯒꯦ ꯋꯤꯛ ꯑꯃꯗ ꯂꯥꯏꯚ ꯑꯃꯨꯔꯛꯇꯤ ꯑꯗꯨꯝ ꯊꯥꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯁꯒꯣꯜꯁꯦꯝ ꯑꯃꯨꯖꯥꯎꯅ ꯀꯩꯗꯧꯉꯩ ꯊꯥꯗꯣꯏꯅꯣ ꯀꯩꯅꯤ ꯍꯥꯏ ꯁꯦꯝ ꯁꯥꯕꯗꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠꯇꯤ ꯍꯥꯏꯕ ꯉꯝꯗ꯭रि ꯅꯍꯥन ꯚꯣꯠ ꯂꯧꯕ ꯃꯇꯝꯗꯨꯗ ꯆꯥꯎꯕꯁꯦ ꯂꯣꯏ ꯑꯉꯥꯡ ꯑꯅꯤ ꯆꯥꯎꯍꯟꯕ ꯄꯥꯝꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯅꯤ ꯆꯥꯎꯍꯜꯂꯛꯑꯒꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯄ꯭ꯂꯣꯠ ꯁꯥꯒꯠꯈ꯭ꯔꯦ ꯆꯥꯎꯔꯛꯑꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯃꯤꯒꯤ ꯑꯕꯇꯥꯔ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯅꯤ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯦꯅꯦꯜꯁꯤꯗ ꯑꯗꯨꯝ ꯎꯕꯤꯔꯝꯃꯒꯅꯤꯀꯣ ꯀꯩꯅꯣ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯤ ꯋꯥꯔꯤ ꯈꯔ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯥꯞꯆꯔꯤꯕꯅꯤ ꯈꯝꯕ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯌꯥꯝ ꯄꯤꯛꯅꯗꯩ ꯑꯗꯨꯝ ꯅꯧꯅ ꯈꯝꯕ ꯄꯣꯛꯄꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯁꯦ ꯆꯥꯎꯔꯛꯄ ꯐꯥꯎꯕꯗ ꯃꯥꯒꯤ ꯋꯥꯔꯤ ꯄꯔꯤꯡꯁꯤꯃ ꯑꯩꯈꯣꯏ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯁꯦꯝꯗꯤ ꯁꯦꯝꯃꯤ ꯃꯌꯥꯝꯒꯤ ꯕꯣꯔꯗꯒꯤ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜ ꯂꯣꯏꯕ ꯐꯥꯎꯕ ꯁꯦꯝꯕ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯆꯪꯉꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯤꯕꯁꯦ ꯉꯁꯤꯁꯨ ꯍꯥꯞꯄꯛꯀꯅꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯈꯔ ꯍꯥꯞꯄꯛꯀꯅꯤꯕ ꯑꯗꯨ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯈꯔ ꯌꯦꯡꯈꯤꯕꯗ ꯁꯟꯗꯨꯒ ꯂꯩꯃꯤꯟꯅꯕ ꯁꯟꯗꯨꯅ ꯃꯇꯧ ꯀꯃꯥꯏꯅ ꯃꯣꯏ ꯑꯅꯤꯕꯨ ꯌꯣꯛꯄꯤꯔꯛꯄ ꯃꯄꯥ ꯁꯛꯅ ꯈꯣꯠꯄ ꯋꯥꯔꯤ ꯈꯔ ꯍꯥꯞꯈ꯭ꯔꯦꯗꯅ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯉꯁꯤꯁꯨ ꯑꯗꯨꯝ ꯍꯥꯞꯄꯛꯀꯅꯤ ꯐꯤꯗꯕꯦꯛꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯤꯕꯤꯔꯛꯏꯀꯣ ꯈꯝꯕ ꯊꯣꯏꯕꯤ ꯍꯥꯞꯄ ꯃꯇꯝꯗ ꯌꯥꯝꯅ ꯊꯥꯒꯠꯄꯤꯕ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯉꯥꯛꯇ ꯑꯣꯏꯅ ꯎꯖꯩ ꯀꯃꯦꯟꯁꯦ ꯑꯗꯣ ꯑꯗꯨꯃꯛ ꯑꯗꯨꯝ ꯊꯧꯒꯠꯄꯤꯔꯣ ꯄꯨꯛꯅꯤꯡ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯑꯗꯨꯝ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯁꯦ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯍꯥꯞꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣই ꯍꯥꯞꯄ ꯉꯝꯂꯣꯏ ꯑꯗꯨꯅ ꯃꯌꯥꯝꯅ ꯌꯥꯔꯤꯈꯩ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯣ ꯑꯗꯨꯒ ISTV ꯆꯦꯅꯦꯜ ꯅꯝꯕꯔ 127 ꯑꯃꯗꯤ 128ꯇꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜ ꯈꯝꯕ ꯈꯝꯅꯨ ꯈꯝꯅꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯈꯝꯕꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤꯁꯦ ꯌꯥꯝ ꯁꯥꯡꯅ ꯑꯗꯨꯝ ꯍꯥꯞꯄꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯆꯦꯅꯦꯜꯗꯨꯕꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯒ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯇꯥꯅꯤꯡꯕꯅ ꯌꯦꯡꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯤꯔꯛꯏꯀꯣ ꯃꯦꯗꯥꯖꯤꯠ ꯋꯥꯔꯜ ꯑꯅ ꯌꯨꯖꯔ ꯅꯦꯝ ꯂꯩꯕ ꯑꯃꯅ
ꯍꯣꯏ ꯌꯥꯝ ꯊꯨꯅ ꯍꯥꯞꯆꯔꯛꯑꯒꯦ ꯌꯦꯡꯗꯣꯏꯉꯥꯏ ꯂꯩꯔꯦ ꯍꯥꯏ ꯁꯒꯣꯜꯁꯦꯝ ꯒꯨꯅꯥꯅꯟꯗ ꯍꯣꯏ ꯉꯥꯏꯕꯤꯔꯝꯃꯣ ꯃꯣꯏꯇꯦꯗꯤ ꯍꯜꯂꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ ꯃꯣꯏꯇꯦ ꯁꯤꯈ꯭ꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗ ꯈꯔ ꯍꯦꯟꯅ ꯁꯥꯊꯤꯕ ꯀꯦꯔꯦꯛꯇꯔ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯈꯤꯅꯤ ꯊꯨꯅ ꯊꯥꯒꯠꯂꯛꯑꯣ ꯃꯤ ꯍꯣꯏ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯊꯥꯒꯠꯂꯛꯅꯕ ꯍꯣꯠꯅꯖꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯉꯥꯏꯕꯤꯔꯣꯀꯣ ꯑꯩꯈꯣꯏ ꯋꯥꯔꯤ ꯄ꯭ꯂꯣꯠꯇꯤ ꯁꯦꯝꯕ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯀꯨꯏꯔꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯄꯤꯛ ꯑꯔꯤꯕꯝꯅ ꯉꯥꯏꯕ ꯋꯥꯔꯦ ꯍꯥꯏ ꯑꯗꯣꯝꯒꯤ ꯉꯥꯏꯕ ꯋꯥꯕꯗꯣ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯖꯔꯛꯑꯒꯦ ꯃꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒ ꯂꯥꯛꯂꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯤ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯌꯥꯝꯗꯤ ꯀꯨꯏꯍꯜꯂꯔꯣই ꯌꯥꯝꯅ ꯉꯥꯏꯍꯜꯂꯔꯣই ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯒꯠꯂꯛꯑꯒꯦꯀꯣ ꯑꯗꯨ ꯑꯉꯥꯡ ꯑꯅꯤ ꯆꯥꯎꯍꯜꯂꯛꯑꯅꯤ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎꯅꯦ ꯍꯥꯏꯕꯗꯤ ꯃꯃꯥꯡꯒꯤ ꯂꯥꯏቭ ꯁ꯭ꯇ꯭ꯔꯤꯃꯤꯡꯗꯨꯗ ꯌꯥꯎꯍꯧꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯕꯤꯔꯝꯃꯒꯗꯤꯀꯣ ꯑꯗꯨꯝ ꯂꯥꯏꯚ ꯀꯃꯦꯟ ꯇꯧꯔꯛꯑꯣ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯅꯤꯁꯦ ꯆꯥꯎꯍꯟꯕ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯤꯛꯄ ꯄꯥꯝꯕ꯭ꯔꯥ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯤꯁꯦ ꯀꯩꯅꯣ ꯇꯧ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯀꯩꯃꯤꯅ ꯍꯦꯟꯅ ꯑꯗꯨꯃꯛ ꯄꯥꯝꯕ ꯍꯦꯟꯕ꯭ꯔꯥ ꯀꯃꯦꯟꯁꯤꯗ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯤ ꯑꯃꯠꯇ ꯌꯥꯎꯔꯛꯇꯕ ꯈꯝꯕ ꯈꯝꯅꯨꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯞꯄꯤꯁꯦ ꯌꯦꯡꯅꯤꯡꯕ ꯏꯄꯣꯛ ꯄꯣꯛꯇ꯭ꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯁꯤꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯔꯛꯎꯅꯦ ꯁꯣꯅꯝ ꯆꯅꯨꯕꯨꯗꯤ ꯈꯪꯉꯦ ꯑꯅꯧꯕ ꯏꯁꯇꯥꯐꯁꯤꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯒꯦ ꯃꯉꯥꯜ ꯃꯉꯥꯡꯅ ꯍꯥꯏꯕꯤꯔꯛꯑꯦ ꯈꯨꯝꯕꯤꯔꯣ ꯑꯝꯇ ꯑꯩꯁꯦ ꯀꯥꯃꯣꯡꯗꯒꯤ ꯑꯦꯂꯤꯁꯥ ꯀꯧꯖꯩ ꯃꯦꯗꯖꯤꯠ ꯋꯥꯔꯜ ꯊꯣꯏꯕꯤꯅ ꯂꯣꯛꯇꯥꯛꯇꯒꯤ ꯏꯟ ꯆꯤꯡꯕꯒꯤ ꯋꯥꯔꯤꯗꯣ ꯈꯪꯕꯤꯔꯗꯤ ꯑꯗꯨꯝ ꯑꯗꯨꯁꯨ ꯁꯦꯝꯕꯤꯔꯛꯑꯣ ꯃꯦꯗꯖꯤꯠ ꯑꯩꯈꯣꯏ ꯄꯔꯤꯡ ꯑꯣꯏꯅ ꯂꯥꯛꯀꯗꯣꯏꯅꯦ ꯍꯧꯖꯤꯛ ꯍꯥꯞꯄꯤꯕ ꯈꯝꯕ ꯈꯝꯅꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤꯁꯦ ꯁꯤꯗꯒꯤ ꯁꯨꯝ ꯂꯥꯛꯑꯒ ꯃꯣꯏ ꯆꯥꯎꯔꯛꯑꯅꯤ ꯑꯗꯨꯒ ꯊꯣꯏꯕꯤꯅ ꯏꯟ ꯆꯤꯡꯕꯒꯤ ꯋꯥꯔꯤꯁꯦ ꯁꯤꯒꯤ ꯄꯔꯤꯡ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜ ꯄꯔꯤꯡꯗ ꯑꯗꯨം ꯌꯥꯎꯔꯛꯀꯗꯣꯏꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯗꯨꯝ ꯉꯥꯏꯕꯤꯌꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯔꯤꯁꯇꯣ ꯌꯧꯔꯛꯄ ꯀꯥꯟꯗ ꯈꯝꯕ ꯍꯣꯏ ꯆꯥꯎꯔꯛꯑꯅꯤꯀꯣ ꯊꯣꯏꯕꯤꯅ ꯏꯟ ꯆꯤꯡꯕ ꯃꯇꯝꯗꯨꯗꯗꯤ ꯈꯝꯅꯨ ꯈꯝꯕ ꯂꯣꯏꯅ ꯆꯥꯎꯔꯅꯤ ꯑꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯨꯝ ꯁꯦꯝꯃꯛꯄꯅꯦ ꯑꯅꯝꯕꯅ ꯃꯌꯥꯝꯁꯦ ꯍꯣꯏ ꯑꯈꯪꯕꯁꯨ ꯌꯥꯎꯕꯤꯔꯝꯃꯒꯅꯤ ꯂꯣꯏꯅ ꯈꯪꯗꯦ ꯍꯥꯏꯕꯃꯛꯇꯤ ꯅꯠꯆꯗꯦ ꯈꯪꯗꯕꯃꯛꯁꯨ ꯌꯥꯎꯔꯝꯒꯅꯤ ꯃꯔꯨꯑꯣꯏꯅ ꯃꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜꯁꯤꯗ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯈꯪꯗꯦ ꯑꯗꯨꯅ ꯑꯗꯨꯝ ꯆꯥꯎꯔꯛꯑꯒ ꯈꯝꯕ ꯊꯣꯏꯕꯤ ꯆꯥꯎꯔꯛꯄꯒꯤ ꯋꯥꯔꯤꯁꯦ ꯑꯣꯏꯅ ꯑꯗꯨꯝ ꯎꯕ ꯃꯌꯥꯝꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯈꯪꯍꯟꯅꯤꯡꯉꯤꯗꯤ ꯃꯣꯏꯅ ꯄꯤꯛꯏꯉꯩꯗꯒꯤ ꯃꯇꯧ ꯀꯝꯗꯧꯅ ꯈꯝꯕ ꯄꯣꯛꯂꯛꯄ ꯈꯝꯅꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯅꯥꯎꯄꯥꯁꯤꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯒꯤ ꯑꯋꯥꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯍꯦꯛ ꯍꯧꯕꯗꯒꯤ ꯉꯝꯅꯕ ꯑꯗꯨꯝ ꯁꯦꯝꯖꯔꯛꯑꯀꯥꯟꯗ ꯄꯔꯤꯡ ꯅꯥꯏꯅ ꯁꯦꯝꯃꯛꯑꯒ ꯃꯣꯏ ꯆꯥꯎꯔꯛꯄꯒꯤ ꯏꯟ ꯆꯤꯡꯕꯒꯤ ꯃꯇꯥꯡꯁꯤꯁꯨ ꯑꯗꯨꯝ ꯌꯥꯎꯍꯜꯂꯛꯀꯦꯕ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯄꯤꯛꯏꯉꯩꯁꯤꯗꯩ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯤꯕ ꯏꯟ ꯆꯤꯡꯕꯒꯤ ꯃꯇꯥꯡ ꯑꯗꯨꯁꯨ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ ꯄꯥꯈꯪ ꯐꯥꯗꯣꯏꯔꯣ ꯍꯥꯏꯁꯦ ꯍꯥꯏ ꯄꯥꯈꯪ ꯐꯥꯔꯛꯑꯗꯕꯅꯦ ꯅꯍꯥꯟ ꯀꯃꯦꯟꯗ ꯑꯉꯥꯡ ꯑꯅꯤꯗꯣ ꯆꯥꯎꯍꯟꯕꯤꯔꯛꯑꯣ ꯉꯥꯛ ꯍꯥꯏꯔꯦ ꯄꯥꯟꯊꯣꯏꯕꯒꯤ ꯏꯁꯤꯡ ꯆꯥꯎꯕꯒ ꯄꯥꯈꯪ ꯐꯥꯔꯅꯤ ꯃꯌꯥꯝ ꯃꯥꯏꯊꯣꯡ ꯑꯅꯤꯁꯤ ꯌꯥꯝ ꯃꯥꯟꯅꯔꯤ ꯑꯦꯂꯤꯁꯥ ꯎꯗ ꯀꯨꯏꯔꯦ ꯆꯤꯡꯈꯝ ꯃꯦꯅꯦꯀꯥ ꯗꯦꯕꯤ ꯍꯣꯏ ꯃꯌꯥꯝꯅ ꯂꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯛꯏꯀꯣ ꯈꯝꯕꯒꯤ ꯉꯥꯏꯖꯔꯤ ꯍꯥꯏꯗꯧꯕ ꯃꯥꯜꯂꯤ ꯆꯥꯎꯕ ꯀꯣꯝꯗ꯭ꯔꯥꯝ ꯍꯣꯏ ꯉꯥꯏꯕꯤꯔꯝꯃꯣ ꯂꯛꯁꯃꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯀꯩꯃꯤ ꯇꯧꯕꯤꯔꯣ ꯏꯆꯟ ꯍꯣꯏ ꯀꯩꯃꯤ ꯑꯊꯨꯕꯗ ꯍꯥꯞꯆꯔꯛꯑꯒꯦ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯦ ꯍꯣꯏ ꯑꯗꯣꯝꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯍꯟꯖꯔꯒꯦ ꯃꯦꯗꯖꯤꯠ ꯋꯥꯔꯜꯒꯤ ꯀꯃꯦꯟꯁꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯕꯤꯌꯣ ꯊꯦꯡꯀ꯭ꯌꯨ ꯀꯩꯃꯤ ꯊꯨꯅ ꯊꯥꯒꯠꯄꯤꯔꯛꯎ ꯍꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝꯁꯦ ꯀꯩꯃꯤꯅ ꯍꯦꯟꯅ ꯌꯥꯝ ꯍꯦꯟꯅ ꯄꯥꯝꯕ ꯃꯥꯜꯂꯤꯀꯣ ꯀꯃꯦꯟꯁꯤ ꯀꯩꯃꯤꯒꯤꯅ ꯌꯥꯝ ꯂꯥꯛꯄꯅꯦ ꯑꯗꯣ ꯑꯩ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗ ꯆꯪꯕꯤꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ISTV ꯄꯨꯁꯟꯅꯕꯅ ꯑꯌꯥꯝꯕ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯁꯣꯏꯗꯅ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯔꯒꯁꯨ ꯆꯦꯅꯦꯜ ꯅꯝꯕꯔ 127 ꯑꯃꯗꯤ 128ꯇꯣ ꯑꯗꯣꯝ ꯑꯗꯣꯝꯒꯤ
LCO sing ꯂꯩꯀꯥꯏꯒꯤ TV operator singdo aduda pau phawbiro aduga lupa 10 khaktane thada thigadaurise thada lupa 10 tudan thibira kanda ꯑꯩꯈꯣꯏꯒꯤ channel sibusu support tawbiba nushibiba oina 127 amadi 128 channel anidubu ki subscribe tawsanbiro mayam kaimi tawro chiche hoi kaimi soidana hapani ngasigidi wari sanaraga loisaladoira hoi ngasigidi wari watai sumaina ngak tawrase comment da dom apambado dum phungdokpiro adu wari watai ngak tawrase aduga loisalagi ngasigidi kaimi semba loidribro ngaiba wari hai hoi sembadi loire haibadi yaroi adubu haudri haibasu yaroi haubadi haure loibadi loidri adu yam thuna loisalani aidi kaimi na hele pamba hai hoi kaishu kaidi ko adongi apambado dum yengbiyo ko hanjarage apambado haibadi yam thuna lahalage ba sasat yenga kanda domna wari bado kaimi ngai bada ko hala ani myam khamba khamnu karam kanda thagatoino hai ngasi khara tha ngasi tangkak ama thagalakani ngarangdi koi ISTB da hapkhrabane adu ISTB lawsan bi bai chinlaw sing ubasu yawramagani ko adu ngarang aikhoi tangkak khara hapkhre adu ngasi amu YouTube ta hapakani TV gi khudong sabasina amu kamai toge haraga yam madi dum matam se sange TV gi di khamba thubi oiro natraga kaimi oiro hapa matam da lengse YouTube ta gi di TV na dum hena sangna yengba phangbigani myamna adugi su mathakta khoi YouTube sida udaba entertainment program video aduga education ni site kayama khoi TV da di dum hapchari aduna mayamna ISTV lotion bi bataraga di ai khoi channel number 127 amadi 128 to adubusu adum subscribe to sanbiyo aduga mayamna pamiba PUPU TV gi content khudimak yengba phangbigani kaimi su fazai ado kaimi khakta yengba khak nataba atopa wari semaga thagat pirak badana wari khuding dagi mahau tongan da khangjaning medajit world senior oiram gadura junior adumadi khangjadre ado username sina sumai leibani ming ha dum kauzarage akoi de halamaga su waro bigano medajit adongi comment se yam phajai aikoina paambasu adumakne aikoina handak kaimi se hapakpa matamdadi hanagi adumaina kaimi adum hapaga leibado loidribau season ama loidribau hapado adu tawjararoi handak aikoina hapakadoise kaimi su dum hapgani aduga moirang kangleirol su aduga atopa punga wari su yanaraga adum chatlani aduga hanana episode amamam adum hapani dana kaimi da ado mayamna sanganbiro ana kuire khoida hek haurakpadagi leng sanganbiyo adum haibado handakti sangalani pura full wari paring ama loisallakanda oina hapa aniba amatangda pulap ngamdragasu anirakumba thoakanda amaina hapa ani handakti aduna hanagi myamna leng sanganbiro ngamathangi episode ngaibada wai haibagi awabadu madi ko ani aduga medajina haibira iba comment se sigi wafam sima khoi dum tawjarani yanaraga moirang kangleirol su mu hapa kaimi su mu hapa aduga tongan ba phunga wari kaya su mu hapa sumai oina hapjarani ISTB leitrasu yenge dum yenge payai hoida apik aiba hoi thagachari adum yengbibagidamakta ISTV leitragasu baba payai hoidasu yengo aduga YouTube tasu dum hapakani YouTube tasu dum yengbiyo Sarda Chanu thank you kaimi leptana thagatpiro comment se uraroidra natragana yamena happening bagi maliko yahiya no sumaina username leba mana thambirakpa wafamni hoi kaimi letana hapjarage ngaibiramo kaimi aibada awaba oire bas ngaibaga chap manai ngaiba kallaga comment phang ka haina daya adum ngayo ngairaga bus adum lakpa dumaina adum ngaibiyo khogi kaimi su soidana laani kaimi ngaibada wabam oi ko
ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯕꯁꯨ ꯑꯄꯤꯛ ꯑꯔꯤꯕ ꯑꯃ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯄꯨꯊꯣꯛꯆꯔꯛꯀꯦꯀꯣ ꯃꯦꯗꯥꯖꯤꯠ ꯋꯥꯔꯜ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯌꯣꯔ ꯔꯥꯏꯠ ꯔꯦꯁꯄꯣꯟꯁ ꯍꯣꯏ ꯑꯗꯨꯝ ꯃꯦꯗꯥꯖꯤꯠ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯍꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯍꯥꯞꯄꯛꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯅꯕ ꯃꯤꯁ ꯑꯅꯤꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯔꯛꯑꯣ G10 1 2 3 ꯃꯤꯡ ꯊꯨꯖꯟꯕꯗ ꯂꯩꯀꯣ ꯌꯨꯖꯔ ꯅꯦꯝꯁꯦ ꯑꯩꯒꯤ ꯃꯤꯡꯅ ꯊꯤꯡꯕꯥꯏꯖꯝ ꯁꯣꯅꯝ ꯆꯅꯨ ꯑꯩꯒꯤ ꯂꯩꯐꯝꯅ ꯀꯩꯅꯧ ꯊꯣꯡꯊꯛ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯩꯒꯤꯅ ꯀꯣꯏꯖꯝ ꯑꯦꯂꯤꯁꯥ ꯑꯗꯨꯒ ꯑꯩꯅ ꯀꯥꯡꯂꯣꯡꯗꯒꯤ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯅꯤꯡꯊꯧꯖꯝ ꯑꯦꯂꯤꯁꯥꯒꯤ ꯚꯣꯏꯁꯁꯦ ꯑꯦꯅꯤꯃꯦꯁꯟ ꯏꯄꯤꯁꯣꯠ ꯁꯦꯝꯕꯗ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯈꯪꯖꯒꯦ ꯑꯩꯅ ꯈꯪꯖꯕꯗ ꯌꯥꯎꯗꯕ ꯃꯥꯜꯂꯤ ꯑꯩꯍꯥꯛꯁꯨ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯊꯋꯥꯏ ꯇꯥꯖꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅꯤ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯍꯣꯏ ꯆꯦ ꯑꯦꯂꯤꯁꯥꯁꯦ ꯑꯅꯧꯕ ꯁ꯭ꯇꯥꯐꯅꯦ ꯑꯩꯈꯣꯏꯒꯤꯁꯤꯗ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯎꯗ꯭ꯔꯤ ꯑꯗꯨ ꯌꯥꯎꯗꯤ ꯌꯥꯎꯔꯦ ꯑꯊꯨꯕꯗ ꯄꯨꯊꯣꯔꯛꯀꯅꯤ ꯈꯝꯕ ꯈꯝꯅꯨꯒꯤ ꯁꯤꯖꯟ ꯁꯦꯔꯤꯁꯁꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯅꯤ ꯌꯥꯎꯕꯅꯤꯀꯣ ꯈꯝꯅꯨꯅ ꯃꯃꯥꯡꯗ ꯍꯥꯞꯈ꯭ꯔꯦ ꯁꯤꯒꯤ ꯏꯄꯤꯁꯣꯠꯁꯦ ꯈꯝꯕꯅ ꯃꯕꯨꯛ ꯂꯥꯝꯃꯒ ꯀꯞꯄ ꯃꯇꯝꯗ ꯃꯕꯨꯛ ꯄꯤꯊꯛꯄꯤꯌꯣꯅ ꯂꯥꯛꯄꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯕꯅꯦ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤ ꯆꯦ ꯂꯤꯁꯥꯒꯤ ꯚꯣꯏꯁꯅꯦ ꯃꯌꯥꯝ ꯑꯗꯣ ꯑꯅꯧꯕ ꯑꯣꯏꯔꯤꯕꯅꯤꯅ ꯃꯃꯥꯡꯒꯤ ꯑꯦꯅꯤꯃꯦꯁꯟꯁꯤꯡꯗꯗꯤ ꯌꯥꯎꯗ꯭ꯔꯤ ꯇꯧꯒꯗꯕ ꯁꯤꯗꯒꯤꯗꯤ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯑꯗꯨꯝ ꯌꯥꯎꯔꯛꯑꯅꯤ ꯑꯌꯥꯝꯕꯅ ꯀꯩꯅꯣ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖꯀꯨꯝꯕꯗ ꯍꯣꯏ ꯖꯦꯅꯔꯦल ꯅꯣꯂꯦꯖꯀꯨꯝꯕꯗ ꯑꯗꯨꯝ ꯏꯗꯨꯀꯦꯁꯟꯒꯤ ꯁꯥꯏꯠꯁꯤꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯄꯥꯏꯕꯅꯦꯕ ꯑꯗꯨꯗꯨꯅ ꯚꯣꯏꯁ ꯗꯕꯤꯡꯁꯦ ꯄꯥꯛ ꯌꯥꯎꯗ꯭ꯔꯤ ꯀꯩꯃꯤꯅ ꯍꯦꯜꯂꯦ ꯑꯩꯈꯣꯏꯗꯤ ꯅꯣꯏ ꯋꯥꯔꯤ ꯈꯪꯗꯦ ꯍꯣꯏ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯅꯤꯀꯣ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯁꯨ ꯂꯤꯟ ꯂꯥꯏꯁꯨ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯌꯦ ꯁꯉꯣꯛ ꯁꯦꯝ ꯑꯃꯨꯖꯥꯎꯅ ꯂꯤꯟ ꯂꯥꯏꯁꯦ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯃꯇꯝ ꯈꯤꯇꯪꯗꯤ ꯉꯥꯏꯃꯤꯟꯅꯔꯁꯤ ꯈꯝꯕ ꯊꯣꯏꯕꯤ ꯍꯥꯞꯄꯤꯔꯛꯈꯤꯔꯣꯏꯗ꯭ꯔꯥ ꯑꯔꯕꯤꯟ ꯃꯩꯇꯩ ꯉꯁꯤ ꯇꯥꯡꯀꯛ ꯑꯃ ꯍꯥꯞꯆꯔꯛꯀꯅꯤ ꯑꯗꯨꯁꯨ ꯉꯥꯏꯕꯤꯔꯝꯃꯨ ꯃꯈꯥ ꯇꯥꯕꯁꯨ ꯀꯟꯅ ꯁꯦꯝꯖꯔꯤ ꯀꯛꯌꯦꯟꯁꯨ ꯇꯧꯔꯛꯑꯣ ꯍꯥꯏꯌꯦ ꯀꯛꯌꯦꯟꯁꯦ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯅ ꯈꯟꯕꯗꯗꯤꯀꯣ ꯑꯗꯣ ꯀꯛꯌꯦꯟꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯂꯩꯕ ꯊꯦꯡꯅꯕ꯭ꯔꯥ ꯑꯗꯣꯝꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯦꯂꯦꯕꯁꯇ ꯀꯩꯗ ꯇꯝꯃꯛꯄ ꯂꯥꯏꯔꯤꯛꯁꯤꯡꯗ ꯎꯕꯗꯗꯤ ꯑꯩꯈꯣꯏꯅ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨꯅ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯟꯖꯩ ꯑꯗꯣ ꯑꯗꯣꯝꯅ ꯊꯦꯡꯅꯈꯤꯕ ꯌꯥꯎꯔꯁꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯛꯎꯅꯦ सुशील राजकुमार थैंक यू तोंदो नोंथोंबम सिसे सोनम नुंगाइरिब्रा चेगी लाइव येंदबा कुइरे होय नुंगाइरिये नोइदि नुंगाइरिब्रा आइसु लाइव थादबा याम कुइरे सिदगिदि तोइना थारानी म्यामगा वारि वाताइ दम तवरसि लिन लाइदो कैदौख्रगे लिन लाइसे अखोइगी राइटरदुगा खितंग पाउ फाउनबा खरा वाटख्रे राइटरदुसो अहन ओइबगा अदुदुगी अखोइना सोमदा टीवी चैनल ओनजलकपगी वारि अतोपदा फोकस तौगिबगा अदुदुगी खितंग पाउ फाउनबा वाटखिबगिने म्याम अदुसो अदुम ngaibiramo अखोइ हापोइ हाइबदि लैजदे इचानुपी जेसिना सिस्टर अनिबु गुड इवनिंग हाइरिये ओ गुड इवनिंग जेसी खम्बा थोइबीसे खरा थुना हापिरओ ngaइबा ngamdre आरबिन मैतै होय याम थुना दुम हापचरअनी ngasi episode खरा ngasi tangka ama mu hapani ngasi gisu dum leng sangakani aduga yam athubada hayeng mathangumba numinini kalaga natraga noma kalaga adum hapani aduga ISTV leibiragadi arvin ISTV da yam sangna khamba khamnugi lengse adum hapibane adusu dum yengbiyu मिस अनी कैमी यामना नुवाइने येंगलम्बने अदुबु येंगबा फंखिद्रे कैमी करम मतमदा संदुरकदगे है जितेन थौजा मन सुमाइना लाई आई ममांगी सहागी बदुने आई चही अमता खंगजदे यूजर नेम खक्ता उरगा मिंग अदुम हाइजरे अखोइदगी सीनियर ओइबिरमगसु वारौबिगनो जितेन अखोइ अथुबा मतमदा कैमीसे हापनबा सेम साजरे वारी प्लॉटी लोइना सेमबा लोइरे अथुबा मतमदा हापअनी अदुमा ngaibiramo कैमी पुंगुइ लोइबदा सीजन क्या फो ओइदिनो सुशील राजकुमार अखोइ हाइबा ngamdri chap chana sigi season sida loigani haibadi अखोइ हाइबा ngamjadri सिमदि खंगजद्रे दारो जस लाई ब्रो हाइ दारो जस लाइए होरेन सिमा अदुम
ꯈꯝꯕ ꯈꯝꯅꯨ ꯃꯈꯥ ꯇꯥꯕ episode yengba phangani aduga thubada kaimisu dum yengba phangani mayamna pambagi matung inna wari se sila ga hapo hai ko adu shu adum sila ga hapakani kaimisu hapakani moyang kanglero hapakani marakta phunga wari shu dum yalakani aduna mayamna dum aikoi gi channel se support adum tawbiyo kaimi khaktamak nataba aikoi gi channel gi content khudingmak adumak support tawbiyo mamang du su ai live streaming khudingi sigi wai se adum tatana hairaga lakpane ai gi live yawbirak pai chilau sing oiragadi adum khangbiramgani ado hojik su dum hairi aikoi gi channel bu nungsibiyu aikoi bu support tawbiyu mayamna nungsibiriba makai aikoi gi channel se yam kuina mayam gi seba tawba ngamba oigadoribani Nambol da leiribo hoi nambol da leiri Arvin PUPU Folk TV chahi taret mapung phare haibase noi khangba yaubra December 7 2017 noi gi account hangkiba subscriber 4.94 lakh yauri ko ai oh makak mayung faruk mana username leiba aikoi gi channel se yam nungsibiba adum support tawraga lakpa hek hangdokpadagi hawbadagi support tawrapa aikoi gi itilnaw ne haina lojai yamna munna khangbi ko hoi ngasidi mayam gi mateng dagi mayam na nungsibibadagi aikoi 4.94 lakh subscriber yoba ngamjare masigi damakta mayam bu amuka na su thagachari aduga aikoi gi makak mayum faruk hai chap chana di khangdre ming se ko adom bu su aikoi gi channel sibo dukki matik support tawbiba gi damakta thagachari thoibi yauraka draw hai Arvin Maite thoibi yaurakani soidana adum paring oina lakani piingaidagi sum lakpaduna moina chawraba matam thoibina chawrakpa aduga yamna nungaiba moigi loi kaba kumba aduga thoibina inchingba wari paring mayamna adum khangnaraga leiriba aduga khambana kaw phaba nungsiba wari mayam ama leigre ko adugi wari paring do adum leptana lakadoribani ado akoina ji hapisina haurakpani habidi makoina kamdongna pokpa makoina kamaina chawrakpa khamnuna kamaina yolakpa purembana mataw karamna leitaba sigi wari se aikoi dum khangba khara wale loina khangde habadi nate hauraiba angangsing oigadra moina dum khamba thoibigi wari di khangba aduga makoina pi ingai gi wari sidi khangba khara hek watpa aduna akhoi gi channel sigi oinadi wari phunga wari moirang kangleirol aikoi gi iramdam sigi wari singse mayamda khanganba punna khangmina badune bai khoi gi pandam se aduna angang oiringai dagi aikhoina semjar aise mayam punna khangmina sena semapani thoibi yaurakani khambana chawrakpa loina yaurakani mithai yonbagi wari ama leibani ko yaradi hablao angang singdagi mong do yam yengninge class 8 ki do apik aribam hoi mithai yonbagi yam nungsiba wari ama leibani hoi ekoi try tawjarake hapa ngamagadi adum hapjarake tondo nong thongba gyan tadre ngang khalaimadi panthoibina ondai hai ko sisu wari paring adum yenga kanda khangbirakani akoi chithau basaru khara sudum hapjarake members kaya surage anauba yam ui hoi ekoi anauba khara hape haibadi ekoi tv de ole mayamna nusibibadagi ekoi gi channel se khara sum chawkhatjare duga chawthore mayam gi apen basu hena phangnaba video leng hana tele haibado aikoina dum hairakhiduni matam gi matung ina video leng sangna hapanga makanina aduna mayam gi penabagi damakta ekoi staff anauba dum hapchanjare staff ahumuk hengale ekoi hana leibadagi mayam horen adum ngairamo ko khamba khamnugi wari se kaimi se adudi mayam na mangi comment da angang chawlo haigramnina chawna dum yengba tare yam hena handak lakadoriba kaimi sidi yam phazarani hanagisu phazai dugi mathakta hena
ꯐꯗꯤ ꯂꯣꯏꯅ ꯐꯖꯔꯒ ꯇꯣꯉꯥꯟꯕ ꯃꯁꯛ ꯑꯃ ꯂꯥꯛꯄꯗꯣ ꯀꯩꯃꯤꯁꯦ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗꯨꯗꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ ꯑꯅꯧꯕ ꯑꯕꯇꯥꯔ ꯑꯃ ꯑꯣꯜꯂꯛꯀꯗꯣꯏꯅꯦ ꯀꯩꯃꯤꯁꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯁꯤꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯆꯥꯎꯔꯛꯀꯗꯣꯏꯅꯦꯕ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯆꯥꯎꯍꯟꯕꯤꯔꯣ ꯍꯥꯏꯔꯦ ꯑꯗꯨ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯟꯊꯣꯏꯕꯒ ꯏꯁꯤꯡ ꯆꯥꯎꯕꯒꯁꯦ ꯆꯥꯎꯔꯛꯑꯅꯤ ꯃꯣꯏꯅꯤꯅ ꯐꯥꯏꯠ ꯇꯧꯔꯛꯄꯁꯤꯅꯦꯕ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯐꯥꯏꯠ ꯇꯧꯔꯛꯑꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡ ꯑꯃ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯂꯥꯏꯚ ꯂꯣꯏꯕ ꯌꯥꯈꯤꯔꯣꯏ ꯍꯣꯏ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯈꯤꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ ꯀꯌꯥ ꯐꯥꯎ ꯂꯩꯒꯦ ꯑꯩꯈꯣꯏꯁꯦ ꯄꯨꯡ 5:30 ꯑꯗꯨꯒ ꯑꯩꯈꯣꯏꯅꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ 5:30 6 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯍꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯄꯥ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯝ ꯌꯥꯎꯔꯤꯁꯤꯡꯁꯤꯗꯤ ꯊꯦꯡꯅ ꯑꯗꯨꯝ 8:30 ꯐꯥꯎ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯔ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯣꯏꯗꯤ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯈꯔꯁꯨ ꯇꯤꯚꯤ ꯑꯣꯜꯂꯕꯅꯤꯅ ꯑꯗꯨꯝ ꯂꯦꯡꯗꯅ ꯑꯣꯐꯤꯁꯁꯤꯗ ꯑꯍꯤꯡ ꯂꯦꯛꯑꯒ ꯂꯩꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯗꯦꯅꯤꯁꯣꯔꯤ ꯅꯥꯎꯔꯦꯝ ꯍꯜꯂꯣ ꯍꯥꯏ ꯇꯔꯥꯝ ꯂꯧꯖꯔꯤ ꯊꯕꯛꯀ ꯆꯠꯂꯣꯏ ꯅꯣꯏꯒ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯒ ꯆꯠꯀꯦ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯗ ꯁꯥꯎꯔꯝꯅꯤꯀꯣ ꯑꯩꯗꯤ ꯑꯗꯨꯅ ꯅꯣꯏ ꯈꯜꯂꯣ ꯀꯩꯒꯤꯅꯣ ꯑꯩꯅ ꯁꯥꯎꯔꯤꯁꯦ ꯀꯩꯃꯤ ꯍꯥꯞꯇꯕꯒꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯁꯥꯎꯕ ꯐꯔꯣ ꯌꯥꯝ ꯊꯨꯅ ꯍꯥꯞꯄꯛꯑꯅꯤ ꯍꯥꯟꯅꯒꯤ ꯀꯩꯃꯤꯗꯣ ꯌꯥꯝ ꯐꯖꯕꯅꯤ ꯑꯗꯨꯕꯨ ꯆꯦꯒꯤ ꯈꯨꯍꯥꯏꯗꯨꯗ ꯍꯥꯟꯅꯗꯒꯤ ꯐꯖꯗꯧꯕ ꯃꯥꯜꯂꯦ ꯍꯣꯏ ꯍꯥꯟꯅꯗꯒꯤꯁꯨ ꯇꯥꯔꯣꯏ ꯇꯥꯅꯗꯤ ꯄꯨꯊꯣꯔꯛꯑꯔꯣꯏ ꯑꯗꯨꯕꯨ ꯍꯦꯟꯕ ꯍꯦꯟꯗꯕꯗꯣ ꯑꯗꯣꯝꯒꯤ ꯃꯣꯠ ꯂꯩ ꯑꯗꯨ ꯐꯖꯒꯗꯕꯗꯤ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕ ꯀꯩꯅꯣꯝꯃ ꯎꯠꯆꯔꯛꯀꯦꯀꯣ ꯀꯃꯦꯟ ꯄꯥꯊꯣꯛꯑꯣꯅꯦ ꯅꯨꯡꯇꯤꯒꯤ ꯂꯥꯏꯐ ꯈꯔ ꯁꯨꯝ ꯊꯥꯕꯤꯔꯛꯑꯣ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯦ ꯕ꯭ꯔꯗꯔ ꯑꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯎꯠꯅꯤꯡꯗ꯭ꯔꯕꯅꯦ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯕ ꯀꯩꯅꯣꯝ ꯎꯠꯀꯦ ꯃꯌꯥꯝꯗ ꯏꯁꯤꯡ ꯆꯥꯎꯕꯒ ꯄꯥꯟꯊꯣꯏꯕꯒꯁꯦ ꯆꯥꯎꯔꯛꯑꯅꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯂꯣꯏ ꯈꯪꯉꯤꯀꯣ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯁꯛ ꯃꯑꯣꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯈꯪꯅꯤꯡꯕ ポꯛꯇꯕ꯭ꯔꯥ ꯄꯣꯛꯑꯝꯒꯗꯕ ꯃꯥꯜꯂꯦꯀꯣ ꯀꯃꯦꯟꯗ ꯍꯥꯏꯐꯦꯠ ꯇꯧꯔꯛꯑꯣ ꯈꯪꯅꯤꯡꯕ ꯄꯣꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯄꯥꯟꯊꯣꯏꯕꯅ ꯀꯩ ꯃꯁꯛꯇ ꯂꯥꯛꯀꯅꯤ ꯏꯁꯤꯡ ꯆꯥꯎꯕꯅ ꯀꯃꯥꯏꯅ ꯇꯧꯔꯝꯒꯗꯒꯦ ꯀꯥꯏꯅꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯎꯠꯂꯛꯀꯦ ꯆꯥꯎꯕꯒꯤ ꯁꯛꯇꯝ ꯎꯕꯁꯨ ꯌꯥꯎꯕꯤꯔꯝꯃꯒꯅꯤꯀꯣ ꯄꯣꯛꯏ ꯍꯥꯏ ꯂꯥꯏꯞꯇ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯔꯦꯀꯣ ꯏꯁꯤꯡ ꯆꯥꯎꯕ ꯀꯔꯝꯕꯅ ꯏꯁꯤꯡ ꯆꯥꯎꯕ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯀꯔꯝꯕꯅ ꯄꯥꯟꯊꯣꯏꯕ ꯃꯥꯜꯂꯤ ꯈꯟꯗꯣꯛꯄꯤꯔꯛꯑꯣ ꯆꯦꯛ ꯆꯜꯂꯤꯅꯦ ꯎꯔꯕ꯭ꯔꯥ ꯃꯌꯥꯝ ꯁꯤꯒꯤ ꯂꯨꯛꯁꯤꯗꯅꯤꯀꯣ ꯂꯥꯛꯇꯣꯏꯁꯦ ꯍꯥꯏꯕꯗꯤ ꯀꯩꯃꯤꯒ ꯏꯁꯤꯡ ꯆꯥꯎꯕꯒꯁꯦ ꯌꯥꯏꯐꯔꯦ ꯁꯤꯁꯇꯔ ꯑꯅꯧꯕꯗꯣ ꯃꯇꯥꯡ ꯆꯥꯕꯗ ꯇꯧꯍꯟꯒꯦ ꯀꯩꯃꯤ ꯄ꯭ꯂꯤꯖ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ ꯁꯨꯁꯤꯜ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣꯝꯒꯤ ꯀꯃꯦꯟꯁꯦ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯍꯜꯂꯛꯀꯦ ꯈꯪꯅꯤꯡꯉꯦ ꯎꯠꯂꯛꯑꯣ ꯑꯩ ꯍꯧꯖꯤꯛ ꯎꯠꯆꯈ꯭ꯔꯦꯀꯣ ꯎꯕꯤꯔꯝꯃꯅꯤ ꯁꯇꯔꯗꯦꯗ ꯂꯥꯏꯚ ꯊꯥꯔꯛꯀꯗ꯭ꯔꯥ ꯑꯩꯈꯣꯏ ꯑꯗꯨꯃꯗꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯤ ꯑꯗꯣ ꯑꯊꯨꯕꯗ ꯂꯥꯏꯚ ꯊꯥꯒꯗꯕ ꯂꯩꯔꯗꯤ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯃꯈꯥ ꯊꯥꯔꯛꯈꯤꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯃꯥꯂꯦꯝ ꯉꯥꯟꯕ ꯍꯦꯃꯥꯝ ꯉꯁꯤ ꯍꯥꯞꯄꯛꯀꯅꯤꯌꯦ ꯉꯁꯤ ꯇꯥꯡꯀꯛ ꯑꯃ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯁꯨ ꯑꯗꯨꯃꯛ ꯑꯊꯨꯕꯗ ꯍꯥꯞꯆꯔꯛꯀꯦ ꯕ꯭ꯂꯨ ꯐꯨꯔꯤꯠ ꯂꯤꯠꯄꯁꯦ ꯏꯁꯤꯡ ꯆꯥꯎꯕꯅꯦ ꯍꯥꯏꯔꯛꯑꯦ ꯌꯥꯝ ꯈꯪꯉꯦ ꯑꯄꯤꯛ ꯑꯔꯤꯕꯝ ꯕ꯭ꯂꯨ ꯂꯤꯠꯄꯗꯣ ꯃꯥꯜꯂꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯈꯪꯕꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯎꯏꯀꯣ ꯁꯤ ꯅꯣꯏꯁꯦ ꯀꯥꯏꯗꯩꯅꯣ ꯑꯩꯅ ꯀꯩꯅꯧꯗꯒꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯀꯥꯡꯉꯣꯡꯗꯒꯤ ꯕ꯭ꯂꯨ ꯏꯁꯤꯡ ꯆꯥꯎꯕ ꯃꯇꯝ ꯆꯥꯅ ꯍꯥꯞꯄꯤꯔꯛꯎ ꯀꯣꯔꯧ ꯃꯇꯨꯝ ꯍꯣꯏ ꯑꯩꯈꯣꯏ ꯃꯇꯝ ꯆꯥꯅ ꯍꯥꯞꯆꯔꯛꯀꯦ
ꯏꯁꯤꯡ ꯆꯥꯎꯕꯒ ꯄꯥꯟꯊꯣꯏꯕꯒ looks amazing ꯂꯥꯛꯑꯦ ꯎꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯑꯒ ꯈꯔ ꯍꯟꯗꯛꯇꯤ ꯈꯔ ꯅꯩꯔꯛꯑꯅꯤ ꯀꯩ ꯏꯁꯤꯡ ꯆꯥꯎꯕꯒ ꯄꯥꯟꯊꯣꯏꯕꯒꯁꯦ ꯀꯩꯃꯤꯒꯤ ꯁꯤꯖꯟꯁꯤꯗ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯑꯗꯣ ꯊꯥꯗꯣꯔꯛꯑꯀꯥꯟꯗ ꯈꯪꯃꯤꯟꯅꯔꯁꯤꯀꯣ ꯐꯣꯂꯤꯟ ꯃꯉꯥꯡꯆꯥ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯞꯇ꯭ꯔꯤꯉꯩꯗꯒꯤ ꯃꯥꯡꯑꯣꯏꯅꯅ ꯌꯥꯎꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯌꯥꯎꯗ꯭ꯔꯤꯉꯩ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯣꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯨꯇ꯭ꯌꯨꯕꯀꯤ ꯅꯠꯇꯕ ꯇꯣꯉꯥꯟꯕ ꯀꯤꯁꯦꯠꯀꯤ ꯑꯣꯏꯕ ꯍꯥꯟꯅ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯍꯥꯞꯄ ꯅꯠꯇꯕ ꯀꯤꯁꯦꯠꯇ ꯑꯣꯏꯅ ꯇꯧꯔꯝꯃꯤꯀꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯣꯏꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯃꯣꯏꯅ ꯇꯧꯔꯀꯥꯟꯗ ꯆꯦꯅꯦꯜꯁꯦ ꯌꯨꯇ꯭ꯌꯨꯕ ꯑꯣꯏꯅ ꯍꯥꯡꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯁꯦꯝꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯀꯤꯁꯦꯠ ꯑꯣꯏꯅ ꯊꯥꯗꯣꯛꯄ ꯑꯦꯅꯤꯃꯦꯁꯟ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯀꯩꯃꯤꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯀꯟꯕ ꯊꯣꯛꯂꯛꯀꯗ꯭ꯔꯣ ꯃꯤꯁꯦ ꯑꯩ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯑꯗꯨꯗꯤ ꯃꯃꯜ ꯀꯥꯍꯜꯂꯒꯦꯀꯣ ꯍꯣꯏ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯍꯣꯏ ꯏꯟꯁꯥꯡꯁꯦ ꯑꯩ ꯀꯥꯡꯁꯣꯏ ꯆꯥꯔꯛꯑꯦ ꯅꯪꯁꯨ ꯆꯪꯉꯛꯄ ꯑꯩꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯟꯅ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯁꯦ ꯍꯥꯟꯅ ꯀꯅꯥꯅ ꯄꯥꯏꯔꯝꯒꯦ ꯑꯥꯔꯕꯤꯟ ꯃꯩꯇꯩ ꯍꯥꯟꯅꯅ ꯄꯥꯏꯔꯝꯕꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯑꯃꯈꯛꯇꯅꯅꯦ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯔ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯇꯣꯝ ꯁꯥꯟꯇꯤ ꯑꯋꯥꯡꯖꯦꯔꯤꯗꯒꯤꯅꯦ ꯑꯗꯣ ꯑꯣꯖꯥꯅ ꯑꯗꯨꯝ ꯍꯧꯗꯣꯛꯄꯤꯔꯛꯄꯅꯦ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯂꯩꯖꯕꯅꯦ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯑꯣꯖꯥꯅ ꯍꯧꯗꯣꯔꯛꯄꯅꯤ ꯉꯁꯤꯁꯨ ꯑꯣꯖꯥꯅ ꯑꯗꯨꯝ ꯄꯥꯏꯔꯤ ꯇꯨꯡ ꯀꯣꯏꯅꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯁꯦꯕꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯁꯦ ꯑꯗꯨꯃꯛ ꯂꯩꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯖꯩ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯩꯅ ꯍꯧꯖꯤꯛꯇꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯇꯣꯝ ꯁꯥꯟꯇꯤ ꯃꯍꯥꯛꯅ ꯑꯗꯨꯝ ꯄꯥꯏꯕꯤꯔꯛꯑꯦ ꯁꯨꯁꯤꯜ ꯔꯥꯖꯀꯨꯃꯥꯔ ꯃꯇꯥꯡ ꯆꯥꯕꯗ ꯑꯩꯈꯣꯏ ꯏꯝꯄꯦꯛꯇ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗꯤ ꯊꯥꯒꯠꯆꯈ꯭ꯔꯕꯅꯦ ꯑꯗꯨꯗꯩꯗꯗꯤ ꯃꯃꯤꯡ ꯀꯃꯥꯏꯅ ꯊꯣꯟꯈꯤꯒꯦ ꯍꯥꯏꯕꯁꯦ ꯄꯟꯈ꯭ꯔꯕꯅꯦ ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯗꯒꯤ ꯈꯪꯕꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯔ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯣꯖꯥꯁꯤꯗꯒꯤ ꯈꯪꯕꯅ ꯍꯦꯟꯅ ꯑꯗꯣꯝꯅ ꯄꯥꯝꯃꯤꯕ ꯀꯃꯦꯟꯁꯦ ꯐꯪꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯃꯤꯟꯅꯁꯤ ꯑꯀꯛꯃꯌꯨꯝ ꯐꯔꯨꯛ ꯃꯤꯁ ꯑꯃꯁꯦ ꯀꯥꯃꯣꯡꯗꯒꯤꯅꯦ ꯑꯥꯔꯕꯤꯟ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯁꯤꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤꯀꯣ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯎꯕ ꯃꯈꯩꯗꯤ ꯑꯗꯨꯝ ꯄꯥꯊꯣꯛꯈ꯭ꯔꯦ ꯆꯤꯊ ꯂꯥꯟꯊꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯉꯥꯏꯕꯤꯔꯝꯃꯨꯀꯣ ꯍꯣꯔꯦꯟ ꯈꯝꯕ ꯈꯝꯅꯨ ꯋꯥꯔꯤ ꯃꯈꯥ ꯑꯦꯄꯤꯁꯣꯠ ꯍꯥꯞꯄꯛꯑꯅꯤ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯄꯥꯝꯃꯤꯕ ꯀꯩꯃꯤꯁꯨ ꯑꯩꯈꯣꯏ ꯍꯥꯞꯆꯔꯛꯑꯒꯦ ꯑꯣ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯁꯨꯃꯤꯅꯥ ꯂꯩꯃ ꯀꯣꯟꯖꯦꯡꯕꯝꯅ ꯍꯪꯕꯤꯔꯛꯑꯦ ꯑꯩꯒꯤ ꯃꯤꯡ ꯑꯦꯂꯤꯁꯥ ꯀꯧꯖꯩ ꯐꯔꯦꯅꯦ ꯗꯥꯏꯂꯣग्ꯁꯦ ꯃꯊꯪꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯃꯊꯪ ꯇꯧꯅꯕ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯑꯃꯨꯛ ꯑꯩꯈꯣই ꯂꯥꯏꯚ ꯊꯥꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯁꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ Close.